Akashvani Imphal Nayani Devi na pau pajari. Bharat Pakistan anigi marakta nongmai kapnabagi thaudokta leikhidraba Manipurdagi BSF Jawan Yaripok Yambemdagi Chinga Khamdipang leikhdabada leibak pumbana mahagi maphamda ikai khumnabo utli Jawan asina leikhidabada Raja Sabhagi MP leisemba sanajawba amadi BJP luchingba amasung hanagi Mukhyamantri Nongthombam Biren Singhi maikaidagi su nungaitaba phongdorakli social media da thagalakba warol amadai MP leisemba sanajawbana hai Manipurdagi BSF Jawan Jinga Khamdipakna Leibak Asigidamak Thauna Phana Kathokhiba Sigidamak Jawan Asigi Maphamda Awang Bathakta Ikai Khunaba Utli Mahake social media post amada Sri Birena Hai Mahak Asi Manipurgi Chauthok Janingai Oiba Majani Manipuri Maitei Ama Oina Leibak Asigidamak Thauna Phana Kathokhiba Sina Lamdam Asigi Miyamna Leibak Asibungak Senabagidamak Matam Chupada Lepli Haibadu Utli Armed Forces Singi Thauna Amadi Kathopabu matam leba khibita ikai khunaba uli Constable Deepak na leikhidabada mahaki imung manungi awabada saruk yabaga loinana pangba yaba mateng pangani mahakna leibak asigidamak kathokhibabu ikai khunaba amasung chauthokchaba loinana ningsingduna le ahuragani Panbaya Badi Manipurdagi BSF Jawan Jinga Khamdipak Jammu and Kashmir gi RSS Pura sector da mathau tawringada Pakistan ngamkai wangmadagi nomai kapsilakbada soktuna laikannaduna leirakpani adubu sokpaduna maram oiraga mahak ngarang leikhidabani Board of Secondary Education Manipur na loba class 10 gi parikha gi fall hujik ehaki matung da lauthok-lagani parikha gi asigi fall lauthopagi thauram Imphal gi Babu Parada leba bo sem gi office ta pangthokli kumsi chai gi oina board na loba class 10 parikha February 18 dagi March 3 phawa pangthokkiba sida mahairoi lising kunthra 3 chumna yangkhaini thoina parikha thaki sigi manungda nupa mahairoi lising 19 chamri humpu aduga nupi mahairoi na lising 19 chamma marphudrani thoini parikha si chingi jila singda center humpuni thoi yauna puna parikha center chama yangkhai manga da pangthokki Malemgi nursing gi numit palan tahoram si Rims Nurses Association Sinduna Lampen Pat Imphal da leiba Rims ki Jubilee Hall da pangthokki thauram si Imphal gi Porompat da leiba Jenims Hospital da su Train Nurses Association Jenims na Sinduna Hospital asigi auditorium da pangthokki thauram sing asida saruk yakhiba singna haksel gi lamda nursing na kanthokpaga loinana miyam gi amadi khunai asigi damak lauriba thaudang singthaki Amadi nursing gi lauriba thaudang sing adubu masak khangbaga loinana ikai khunabo utkhi thauram asi raija sida leiba tongan nursing gi institution singda su pangthoknakhi Nursing na samaja jihi gi yaipana balauriba thaudang buning singba Florence Nightingale gi mapung umit amadi mahaki punchi wari ningsingduna Florence Nightingale amadi sinpham asida leiriba singi maphamda ikai kumnabo utpana thauram asi pangtokpagi mapung oiba saktam sing oikhi Rajapal Ajay Kumar Balana Kakching Jila dagi Mukta Su Industry gi founder Padma Shri awardee Mukta Mani Moirang Themgal ngasi Imphal gi Raj Bhavan da unakhre unaba du da Rajapal gi maikai dagi Mukta Mani na entrepreneur mo oina mahakna honarakhiba hanbalaitaba thauna adubu puking thaugatki India Meteorological Department Imphal Center na hairi ngasi amasung ayeng yauna laklima numit kharani asida raija si mafam ayambada akhak arau yauna nungchugani center asina ngasi amasung hayeng raija si jila khuding makta yellow alert lauthokre thangnaba numit chingdana raija si tampaki jila khara amasung chingi jila khargi mafamda akhak arau yauna akanba nungchuraba yai hairi Pradhan Mantri Narendra Modi na sabapati oiduna Delhi da leba mahaki leiphamda awang bathaki mipam pangtokli mipam asida kendra gi ngaksel Mantri Rajnath Singh Mapal Tahuram Mantri Dr. S. Jaishankar National Security Advisor Ajit Doval Chief of Defense Staff General Anil Chauhan Bharat Landmi Navy amasung Air Force ki makok sing amasung atay makok thongba official sing saruk yari
ꯁꯠꯇꯤꯁꯒꯔꯒꯤ ꯀꯣꯅꯨꯡ ꯔꯥꯏꯄꯨꯔꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 19 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤ 7 ꯑꯃꯁꯨꯡ ꯑꯉꯥꯡ 4 ꯌꯥꯎꯔꯤ꯫ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 90 ꯔꯣꯝ ꯇꯣꯡꯕ ꯒꯥꯔꯤ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯌꯥꯎꯔꯨꯒ ꯍꯜꯂꯛꯄꯗ ꯈꯔꯣꯔꯥꯒꯤ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯛ ꯑꯃꯗ ꯊꯦꯡꯖꯤꯟꯕꯗꯒꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫